Paushading Uibamer Uiba Karab de Taujeri. Manipur State Population Commission Lingnanaba Assembly the Warip Lauduna Tabak to Ontopiu, Kokomi, UNC. Tahasigi Sajat Kunbangatagi Famba, Haugatoriba Manipur Legislative Assembly Mefamda. House members in the Manipur State Population Commission Amar Lingnanaba Warip Lobiduna. At home Batam the Sweden Tabako in a Pangto Pinaba Kokomi, Amadi UNC make it a Pangdoragle. Money for the illegal immigrants influx number oiduna oiragliba demographic imbalance as in Manipurgi indigenous people sing the Yamna Satiba Maunda Akanba citing Gap Pirakpadagi Kananavagi Tabak sing Paikanaba Kokomi of the UNC upon Bamut Kambu Amuna Manipurgi. The minister the Sahi Asigi Jun Mari the memorandum Amapisinke Masigi Makata Rapata Manipurgi CM the Pisin Kiva memorandum the Yauba Warol Singa Chapmanaba Warol Sing Yauba Memorandum Coffee Indiaki Prime Minister Amadi Home Minister Gimafam Dasu Sahiya Sege Jundara the Pisin to the Kokomi Amadi UNC na Manipur demographic imbalance Toglibas Tingnaba Akan Bakong Tang Sing Atobomatam the Paket Piraknaba Taksin Kibane Memorandum Sing Asida Marwina Paliwo from Sing the Manipur NRC update Tagduna illegal immigrants Sing Mafung Pana Kandolaga Makoy Makoy Maram Dahalan Ko Natakana Langaki Makatalam the Masiki indigenous people sing interest Amatas Hogandaba Maunda Makoy arrangement Amatoga the Pani Ibasne NRC update Tauna the same Sabagi Amadi demography collect Taudun State Langata Yamna efficient when Amatam Chana Beru labor recommended Sing Tahonanaba Manipur State Population Commission Amatobatam the Lingdona Tabapang to Hanbio Hyper Asisu Memorandum at the Panbo from Amani Hairi Manipur State like an recognized out of a village Kaya Amasangum Saupum Sakalali Maramasna illegal Oibamong the Anova village Kaya Amatora Libasi State like anything Bagaloina unrecognized village Singasi recognized over Yaroi Hibasisu Memorandum at the Yauribo from Amani Hairi Demographic imbalance number Oidana Manipurgi indigenous people singi socio political economic and cultural aspect Yada Akaiva Pirade Makatarakwa Atopa Pauda Forest Range officer na Langway Purakpa truck Fazlubagi Pan houkhre truck Gaya Lambida panduna Leire Dimapur Langway Purakpa truck sing Kangpopi district Mormung forest range officer na Pazan Kibagi Mayukta Haukiba Hingdong Yaitaki Infal Dimapur Lambida Matam Kaktaba Pan houkhre Banasi Senapati District Truck Drivers Union Senapati District Truck Owners Association Manipur Drivers Association Amadi Gorkha Drivers Union Satakibane Banasi na maram oito na dema Pudagi Impal Tamna Pot Puduna Lakba Gari Kya Houzik Mauk Maram the Panduna Leire Association Nasiki Tommy Sing the Lambida Tommy Sing the Lambida talk to the Lambi Timbagi Tabak Zatari Notice Federation of Trade Union Gizan Secretary Krina Badasar Yana Forest Range Officer Gitau akan pemung the Yaning the Wafong Torok Pagaloina Pazan Kibagari Sing Atu Matam the Tatorok Tuna Watogasi Lotion and Apple Taurakle Sing Tamki district in the Ladybur Kendra Taragataruk the recommend Taukiba Makal Kagi Tabak Taragataruk Atu the Tabak the Ontok Nadaba process Haure Sanazawa Rise Savagi MP Su Weriba Manipurgi Ningtau Sanazawala Sembagi Hanba MP Local Area Development Scheme MP LADS Lisingani Kunmatoi Kunitoigi upon Basen Pam Lupa Crore Aniki Manung Lupa Crore Amagalak Marfudara Taruki Administrative Approval Amadi Expenditure Sanction Pangbagaloina Singamadi Tamki district in the Ladybur Assembly Constituency Taragataruk recommend Tokiba Makal Kage Tabak Taragataruk Atuba the Tabak on Toknaba process to houkhre State Seki Miam get development Sarukamboina Pakat Sakaturi Patabak Singasi My Fangna Bohonabata Miam Nasumating Pangpinanaba Sanazobala Semba Miam da Apil Taurakle Raja Savagi MP Ningtosana Zawala Sembagi OSD Kam Media Advisor M Siv the Tanatadorok Cherola Manahai Paket Gadori Batabak Singadudi Kumbi Esigi Salan Conjil the Community Hall Sava Kairau Esigi Sanam Sanrok the Community Hall Sava Andro Esigi Marang Purel Mamang Inkol Local the Irrigation Pond Sava Tanga Esigi Kairo Local the Irrigation Pond Sava Mahingfal Esigi Saruvung the Community Hall Sava Langtabal Esigi Sasing Lakpa Purai Rumba Hill the Public Hall Sava Wangai Esigi Ima Taraima Ground Swipam Laikai Ahongai the Community Hall Sava Lamlai Esigi Jangang Pokvi Katil the Public Phone with Boundary Pansing Amasong Voting Platform Renovation Toba Ukrul Esigi Ukrul the Town Hall Sava
Singai asigi Champung Village the Community Fund for Rain Harvesting Sava Fungiar asigi Maku Village the Community Fund Sava Nangbai asigi Kaupung Village the Public Toilet Sava Tamai asigi Anjuram Village Tausem Subdivision Tamenglong the Community Fund Sava Tengnoval asigi Armol Chingnunghut Village the Community Park Sava Saidu asigi Konsa Kul the Community Hall Sava Amri Cycle asigi Hongman Tangkul Village the Guest House Amazon Wall fencing Kabaki Tabaksing ni hairi. Makatarakwa atopa pauda. Ingkol macet ama piyu tabak hapigi araga tabaksu haftana ingkol launa da bhodarakpa khongpam handok piyu. Sahi kun kataruk longi mawangda arke nung sitombi amadi masanuk fana pau tharak tura amadi arke nung sitombi masasu laktuna fit kun bafa fit nifu sangba. Ingkol macet ama piyu nakoi ki imungi miyoy amasu tabak hapke haina maki Mama Bisnupu Ward number 7 de Leiba Arke Ningol Takelambam Ongbi Egesna Devi dagi Arke nung sitombi na jabang amada soy tauhraga Tabak so habla kidana nung sitombi ki masanupa Krishna Kumana ingkol law na hona rekliba kongpam handok biwaina Takelambam takel laima Devi na Bisnupu de Leiba maki yum da pang thokba paugi mifam amada pangdokre Mana makatan hai mak laiki dravi makoiki mama takelambam Ongbi Egasni Egasna asi arke thamboksna gi masanupini magamari Dr. Ranjit mangang masil manauni aduga arke ningol nung sitombi kasu masil manauni ningol masapi ba masani makoina arke nung sitombi da register tawduna sel date in aduna lam yon basu laikide aduba arke nung sitombi amadi bermani da laktuna makoigi mama Egasna dagi sebang amada soi lauki badi laike madusu hingnana ba ingkol gi mi ama tabak fini Haiba aduda soi taukhibani tawbadabu thabaksu hapigidre register tawduna sel date tawkhibasu leite thabak hapigani aiduna sesang tanhalaga thabaksu hapigidre thabak pamlamba makoisu loina wakal lainana ngauduna leire haujiti arke nung sitombi amadi mama Egasna laikidre aduga haujikta sahi tara kunga taruki matungda Dr. Ranjit mangagi nufi laikidrabagi awapa taringai ge Asti yaudringai ki hokiba tha asigi tarakani thoida mafwanupa Dr. Ranjit Manga ta notice tharake amade Dr. Ranjit Manga na law yadabadagi police uniform selaga lakani hanakian khangalamki loina na Dr. Ranjit Manga aibo photo namki masagi ingkolda santi oina dokhon tawdun leijariba takhelema amadi Dr. Ranjit ki mungda konthojam Krishna Kumar na ibung manunda kian khangalamba tawe yaroi khongpam handok piu miyamgi semni miyamgi marupni ariba Manipur gi Si Minister Be na miyang changbiduna lana lamlong na bahona iba si tingpiu ay namang namakatake. Narendra Modi ji na sorhon bapawa GST laro kadoribra CPI. Handak Sri Narendra Modi ji na lusingba India lekang na polam kaya da GST kahen na laura kani harak libasi. Leire ba miyam gi jam na magkudong tiningay ni Haina Manipur State Council CPI na lawe. Tabaga si torok pada Manipur gumba afik wa mineral abadi factory gumba laisa da state ki miyam da dihen na awaba. Tengra gani Manipur agro fruit ki achoba factory link ba basi landlocked state amu hoibana ngamdabadagi agri fruit ki small scale industry masa kaya tawjari raw material leirabasu sem saraba training toraba products singado mapalam da faction athadokpa ngamde state asigi manungda amba consumption tawnaba sem sajari adobo handa ki Sri Narendra Modi gi GST khulau asina thabak sing asi tawjari ba innovator punabak ta akan basaifo piragani Hana laurum basang dagi sa damanga yang kada lau gadoriba asina punamakta awa batheng daragani. Laumi sina lau uningak ta bagom industry masa taujari basingbo happy ba kapangka ko ragani. Ngasi di press media gi yukni kwadi gi maru oikraba tabak singa si taujadun hinglamba mahima singhairaba. Tabapang dabadagi tabak singa si taujadun hingjariba punamaksu GST sa da taragani thoi laurum badagi taragani fand hengkalabani na awa batheng nare. Computer amadi printer kenjentuna dukan masa taurumba pumba kok ta khud hafata bani. Makoi kakta natana GST hengkalaklabani na Xerox na singba printer pumbagi hengkalakpada miyamda awawa firagani. Ising manungda thamba yaba water from sing kakta natana thang masa sing chamas plastic na sava thang fork na singba LED lamp amadi atay masak mathum sing inana ba yek na ba basak sing pumbasu sa taragani thoidagi taragani panda punamak hengat kre. Self jabadagi auraga lairaba miyam pumbada awawa firagani environment friendly oirabam posak sing solar water heater amadi sauna saba arunan gi posak sing pumbada chada manga khaktang GST lauram bado sada taragani toide hengkalagani habsi miyam namfu da laira hanan ba honabani haina lawe middle class people dagi self jab pun amana paksan na sinari baning thina kakdona amadi nanghal laba daman singbo hana chada 0.25 khaktang GST
Lauramba du chada 1.5 te hengar kre punamagasi khwada gi angpa mane Parliament ki opposition MP singna laujai really daujai karisu thoi bide miam kari orak patari bage bank check sing mana oina natragan book oina mangkhraga GST oina chada taragani fa tax lo na balak thokle punamagasi kari gino haifa hangpam thoklabani miam na dingasi khangkhiroi dukan da kaithen da chalo da khangla kane matom ta hakteng na rakpada awa theng na basu yau auneng bagi lambi yamna thable Tanja si lakpada CPI kuma party na mahausa dagi torpagum lenga ki thawong asida yaning daba phong patana tana Sangsin bam thokba khongjang sing chathagani Binoy Bhusan CBI ki Central Secretary loina Parliament ki MP yauna Parliament mamang baktada handa ki GST si yaning daba khongcha chatpada losingke Nakala maromda oza sing utilization tawrakivado kudaktagi sanhan kidre Manipur lenga ki education as Directorate yauna Zonal Education Office sing amasong Deputy Inspector of School ki school sing da osa singbo utilization tawrakibado kudaktagi sanhan kidre Iramasing Maryland School Education is ki Director El Nanda Gumana Thoki order amana utilization ki wofam masi chanhan kitabani order adu ki matungin oza singba utilization tawbi order singadu kalthatuna chanhan trabani na office in the utilize tawki oza singadu makoi bi utilize tawkiba mafam sina release tawba loinana makoi ki origin posting mafam da khudak taki join tawgadabani haiba su khangale makatarakwa atopa pauda Supreme Court na mayum pandrivi miro labi Manipuri ningol amba abortion tawbagi ayava fikre Supreme Court ki Justice B.Y. Sandrajot Suryakant amadi A.S. Bhofan na saba apunba bands amani miro laba matung da relationship status da ahong bala krabi mayum pandrivi Manipuri ningol amam haki puknung daliriba sehul kun mari angang abortion tawnar ba court na ayava fikre Manipuri ningol asinam haki Partner adut long na bawa from out of the yarak tabana maram oiduna. Kongtang asi local kibani an Indian Express ki paun hairi. Pawasin hai Supreme Court ki apun bans aduna pregnancy terminate tawbaki right ki matang da yung pandrivi nupi amadi yung palabi nupi singi maragda karigamba mari amatalay na roy tabani aiva. Logi wa from mayak sing na palatuna ayaba do pi kibani. All Indian Institute of Medical Science Delhi na semba medical board amana. Navi asigi punsida karigumba risks amada yaudana abortion tawba yaragani habagi aroiba decision amagaloin na abortion si pangthokadabani aina order asina makata na phangdoke hariba navi asi masagi jai kun manga surabi Manipuri ningolni hauji na Delhi da leibane magna abortion tawba gamari lenan haukiba chaulda Delhi High Court da thangat kiba wakadama ayaba fi khitraba matungda mana Supreme Court ta mage wakadadu amukhana thangala kibane Chief Justice Satish Chandra Sharma Mati Justice Subramaniam Prasad Yauba Delhi High Court Gisas Anita Saba Vance Amana Auki Basayulda Angang Atpada Kona Ayaba Fide Aina Jadaba Kudimak Ayaba Fiba Yaroi Aikibane Nobia Tuna Court of Fondo Kibaki Matungina Mahana Miro Livasi Nufa Aduganung Sinatuna Yaraba Mari Amagi Makadane Adabam Hagi Vatana Aduna Luhona Naba or from Audopa Yarak Tabanamaram Oiduna Ausi Timhagi Punung the Ladiba Angangado Mahanba Pamle Aiki Loina na mayum pandribi na itom laibi napi amana masa laibagi thong asida konai asin yang kada bambiang adusu akiba lai aina court fong doke amarom da abortion ki matang da lairiba central law ki medical termination of pregnancy act 1971 nabi khudimak saul konbari phawagi punung da lairiba angang sing register tawruba medical practitioner amagi opinion ki matungina abortion tawbagi aba pire atama punavi singi oiba category khara da matang batam amadi fibam ki matungina Sairun kundagi kun mari fawa ki manung talaiba miro livi singna abortion tawba ki aba pere NPP ki rule 3 clause B ki matungina napi singna tongan ba category 3 ta ayaba si pere CBS in loba class 12 ki exam ki result ngasi law thokre Central Board of Secondary Education CBS in loba sahiya si class 12 ki exam ki result ngasi law thokre sahiya si ki na first tawba ki sangna sa 92.71 wai ki exam asida pun ba mahiroi Lak dara kamari ising kontraga mga sahum humfuga taruk sarugiyagi. Sahiya sige exam ki result lang thoki ba asige matungina mahiroi nupa masa pass tawagi sang na sada 91.25 oiki aduga nupi masa sing pass tawagi sang na sada 94.54 oiki. Sahiya sige wana nupi masa sing nupa masa sing dagi pass tawagi sang sada 3.29 hen ki handaki exam ki result astem mahiroi lising kontraga om do hen pa sada 95 ki mathak ta mark phangna ki Atau mahiroi lak ama lising kontraga mari na sada marfutra ki makada fangnake aroi beda content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beri ba puna mapathaga jari channel asina tom da kana badi subscribe to be business subscribe to be romoloina like and share to busuka wi kanuk namak po amakhanna thaga jari